ꯍꯧꯔꯛꯄꯗ ꯃꯔꯨ ꯑꯣꯏꯕ ꯄꯥꯎ Indian Army na Arunachal Pradesh ki Tirap district ki manung chanba Chasa village da miyoi ani nongmaina kapada aruba phibam da laikanakre Lamdam asigi leihau da hozaba panbi da gisemba Simbo Pogan Site Traders T CCT ki pre-launching ki thoram ama ngasi ICM Lamphel da pangthokre Amadi Rajasthan ke Karau leader Dharma Kanglum ani ki marakta hingsa thoklakpadagi curfew thamjin khibaga loinana internet su thingzin kre Krumzari Poni TV na pizaba nung tilgi Manipuri pau midyang tabidi basingbu Jennifer Sarmana taram nokjari Hojik pau sandok na pizari Indian Army na Arunachal Pradesh ki Tirap district ki manung chanba Chasa village da miyoi ani nongmaina kapada aruba phibam da laikanakre hari thokdok asi haukiba irai gi numidang da thokibani hari Army na miyoi ani adu soibadagi kapani hari soklabasing adu nokfua wangpan amasung ramwan wangsu kawi miyoi amadi Catholic Church Longo Parish ki youth secretary oibani hari Miyoi ani adu turel da nga faru daga yumda halapada Chasa village da Indian Army gi 12 para special forces na seranana nongmaina kapkibani hari Lamphel Patalaiba Institute of Cooperative Management ICM da Kurumland Sinta Yaibikol Private Limited na sinduna lamdam asigi leihau da hauzaba panbi dagi semba Simbo Pogan Site Traders T CCT gi pre-launching gi thoram ama ngasi pangthokre ngasi gi thoram aduda ICM gi director Kaisam Joy Chandra Yaibikol Private Limited ki CEO Kangujam Prem Chandra Mangang Kripa Society ki President Hizam Dineshwar Amadi actor amasung social activist RK Somorendro Kaikuna athoiba mitunglen oina saruk yaki ngasigi thoram aduga mari lenjana ICM ki director Kaisam Joy Chandra haiki Manipur gi oinadi pothok puthok chariba lomi sing asi aduki matik awaba mayok nai madugi maramdi market ki achoba samasya lai adubu ngasi launch toriba CCT asidi miyamna laigadabagi ngaidna lairabani Yaibikol na puthokliba ngasigi product asina miyoi kaya ama thabak piri masina sarkar gi thabak phanghautraba naha kaya gi hingnabagi lambi ama soidna oigani CCT gi packaging asi mipum khudingmakna leiba ngamgadaba apikpa packaging ohensi hainasu Kaisam Joy Chandrana phongdoki thoram aduda saruk yakhiba Yaibikol Private Limited ki CEO Kanguzam Prem Chandrana haki CCT asi cancer gi cells kaya hatoktuna cancer gi second stage fauba ngakthokpa ngambata natana anoba laina kaya amasu ngakthokpa ngambagi mapangal yawi ngasi lamdam asigi miyam da achoba safu piriba pak sana popi thabagi thabak asi toklaga CCT grass oina pak sana thaduna afaba masa mahu faba kunai ama semgat pak ngamgani Yaibikol na puthokliba CCT asi Manipur gi wangmadasu khwaidgi pamnaba product ama oiduna market ta yamna demand lai haina sumhakna phongdoki contribution to basu isu ama orani to traditionally apna conventionally promote hoga konisi target to river achievement to mamamanda मतलब कि clinical report अंतर लाते कोई ना काने into oxygen report इस यावे है ये मतलब सम message पीर का मैं आमदा पॉलिसी push up तो वासिन ना मतलब हक्सान तो काना रखोसे skin ये के मतलब काना रखने हम आंध्रे नहा ओइबा उनसा सिंग pimples हम सुनबा अदगी माई से pimples na tum hirak sa jo thata ba adu process regular na sin na kanda ma gi pimples ma ni ba adi BP control to ba diabetes sin de am person control to bi adu mo bi kan se sun thina Rajasthan ki Karau leader Dharma Kanglum ani ki marakta hingsa thoklakpadagi curfew thamjin khibaga loinana internet su thingzin kre Thokdok asik ngarang numidang wairam Hindu singi anoba chahi lakpagi thoram Nava Sambatsar pangthokpa oina motorcycle rally ama chatpada Muslim na namna taba jagada nung thomjilakpadagi Kanglum anigi marakta ungkhatna bat thoktuna irang thokpada mioi nifu ni thoi asok apan nangkhibaga loinana dukan amasung gari kaya mai thakre
Additional Director General of Police Law and Order Hawa Singh Gumaria gi matung inna hauzik fawada thodok aduda chenaba mioi kuntra detain tawre hari thodok aduda minor oina soklaba mioi ayamba first aid piraba matungda discharge tawki amasung mioi taradi local hospital da admit tawki phibam luna sokpa mioi amadi Jaipur da leiba SMS hospital da layeng naba refer tawkre Rajasthan ke konung oriba Jaipur dagi kilometer chamaga humputara latna leiba Karauli hariba mafam asida thokiba hingsa gi thodok asiga mari lengna hayeng ning thokaba numit fawba curfew thamjin khibaga loinina internet service su district asida ngasi ahing nongyai fawba thingjin kre masiga mari lengna deputy superintendent of police amasung inspector gi rank oiba officer yangkhai yauna policeman chatruk Karauli da deploy tawkre Thodok asida January ba mioi sing athuba matamda faduna akan bajaira pinaba Rajasthan gi CM Ashok Gehlot na state police da pautak pikre hari Technopol district ta ngarang police personnel ama yauna mioi ani drug akonana fakre hari Technopol police na mioi ani asidagi malem gi kaithal da lupa crore tare dasmik taruk lom gi oiba brown sugar fakhi amadi di let kolun kawi police constable ni hauzik Churachandpur police reserve line da posting tabani hari NDPS Act ki makhada thodok asiga mari lenina FIR ama register tokre paugi marak thatna aten babre amatak nominasi Karigumba dom yumda laiba anaba singi hidak kappa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medland Home Nursing Care Service Manipurna pungkun mari chukna adom yumda laktuna hidak kappa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medland gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medland app download tawna booking tawi Prekimetong taram nokchari makhataba pau pizari Young Women Health Organization na changsilakpa khongjangi saruk ama oina Imphal West ki manung janba Maharabi awang lekai de laiba class 10 tamliba mahairoi laitonjam basanta apokpi El Landoni Debigi School gi ming janbi baga lonyana lariksu lem na pikri Masika mari lenyana Young Women Health Organization ki president Thangjam Santina mahairoi laitonjam basanta asi social media da mamagi hakjang naduna laiba amadi mapa laitabana school kaba fangdre haibasi thangnarakpadagi matyang pangkhibani haina phongdoki mahairoi asi awang sekmai de laiba Nilapadama Higher Secondary da class 10 tamli amadi Board of Secondary Education Manipur Board Semgi chairman asu mahaki lairik matyang oina pirakhi loinana Thobal dagi Santa kauba social worker amanasu matyang tawrakhi hairi gas line leje adubu ai na badagi ai line da open ngamdaba adagi charging la panda go ai kai mo kai yo ja ka ko je na man ko ai class na Sajibu noma panba jairau ba thoramga mari lengena ngarang thinunggai maning jingda laiba lining thogi laifamda miyamna jing kaduna lai kurumna kre Manipur police na ngak sentuna mateng pangki lining thau kurumba loiraga sathok fam ima taret ki laifam laimarem bigi fawoi bigi laifam dasu lai kurumna ki loinina kabui salang mai bagi khori fumpham amadi yumpham miyamna yengnaki Kumgi nong juba horapadagi sa sangi janaba napi amadi hupna jungba fagalapadagi sa sanda nagan balaina kaya poglakpa yabagi phibam leiba maramna District Veterinary Office Divisnupurna sa san sing laina laichatagi kalhona ba thorang kaya paikhatle
Taurang asigi makada Fubala Gram Panchayat ki makada leba laikai singda Sunusify Veterinary Office na yumthong khuding changduna ISSBQ ki hida kapa hokre. Ngasi hida kapa hoba numita sanlam cha amadi hatam yauna sanjama hida kapre. Rongmainaga Students Organization Manipur Run Somgi President Dai Chui Gangmaina Lujingduna Loop Asina Tamenglong da Laiba Dailong Primary School da Class 1 Tamlibi Mining Sinliu Pamai ki mayumda chatuna thagatpa phongdokre Chahi tarama thoi khaktamak ngai ribi mining Sinliu Pamaina Mawpa Seneraga class yaubagi photo ama ngarang social media da viral chatuna naha amadi ahangi pukning kaya chungsinki Ransomgi President Dai Chui Gangmaina Manipur gi Chief Minister bu thagat pagat loinina khwaidigi faba CM ni haki CM na mateng pangbiriba asi Manipur praja miyam gi oina laibak favani haki Chief Minister N Biren Singh na awaba kaya mayok naraga school karibi mahaki thauna asibu thagat pagat loinina mateng pangani haki Nakal amaromda Dai Chui Gangmaina makhatana nupi macha asina angang sing amadi housing matamgi satra singda lairaba amasung awat pakayana masagi apamba lambida chatpada kanana su thingba ngamloi haibasi example amapiri haina phongdoki Housing matamgi angang amadi satra singdi tuition mobile phone TV laptop ta chinkhibana maram oiraga mining sinliuna thamliba example asida pukning changba laite mahaki lairik tamningbagi thauna asi top natana Awaba kaya su mahangna maitiba piri haina makhataki. Ransom nam angang asibu mahaki lairik tamning bagi thauna asigi dama punsi chupa support tawgani haina lakthoki baga loinana. Ransom ki president na luchingba timna lupa lising tara khudon oina angang asigi imung manungda khusinaki amasung mining shinliu gi machin manaw singi su mateng tawgani haiki. Lairik tambagi matang da darkar taba angang singda ransom na makhatana mateng tawgani haina phungdoki. Aroy beda maru iba pau amok hana bizari. Indian Army na Arunachal Pradesh ki Tirap district ki manung chanba chasa village da mioi ani nongmaina kapada aruba pibam da like a nakre. Lamdam asigi laihau da hozaba panbi dagi semba simbo bogan site rates t CCT ki pre-launching ki thoram ama ngasi ICM lamfel da pangthokre. Amadi Rajasthan ki Karauli da Dharma Kanglup ani ki marakta hingsa thoklakpadagi curfew thamjin ki baga loinina internet so thingsin kre. Ngasigi onyari Pony TV na pizba nung telgi Manipuri pau migyeng tabiri basingbo amukana kurumzari.